Prak Pro Gilanmi ahum khulai ka kona na fare Bishnupur District ki Kumbi Police Station ki manung chanba Kumbi Tera khongdagi aina thingkraba lalolo Prak Pro Gilanmi ahum khulai ka kona na fare hairi Police taki phangba pau gi matung ina faraba Prak Pro Gilanmi ahum adudi oinam abung maite kuntra ka matho yumlembam Romesh Singh Elias Ratan nifuga taret amadi RK Nebi maite kuntra ka nithoi ni hairi Makoidagi 303 LMG ama Magazine ani 303 live ammunition taragataruk SLR live ammunition ahum inchas live ammunition ama AK live ammunition ama live ballister cartridge kungamari 36 hand grenade so ama grenade arm ring ahum 303 blank ammunition ama 4-wheeler ama mobile phone ani fagat ki hairi thaudo adugi makha tarakpo oina hengang police station gi manung chanba Mantri Pukri Bazar Kalimai Mandir manaktagi MD task analyze roman kuntraga taret kawi mangondagi su mobile phone ani wallet ama fagale hairi Makata na miyamdagi sel khaiba madi pochai thindok thinjin tawbada chena bani haiba UNLF Kilanmi amasu Singjami police station gi manung chanba ningombam lamkhai crossing punya Toyota showroom manaktagi fare hairi farba miyo adugi maming na Sagol Sam Pravin Singh kawi masagi chahi kungataret sure mangondagi mobile phone ama Aadhaar card ama loinana 2-wheeler ama fagale hairi kanglai ba apun ba kholau ge update gi lokhocharake saiko hau Khongsai Burma gi landa KNB da yawba Kuki refugee asi Kukilen yaukhre asi badi lauthokpa ngamlaroi editorial kalam dagi lokhocharake ipa ipu khongoi na basing akan bachairak pifam thoi umanglai harau bana mitai khunai bu malem na masak tak pada yanglen saru oiri bani haibasi malem da leiri ba mitai sing pumna mangna khamin na baga loinana Tharamasi mitai singi thak wang na balai oikraba ipa ipu sing busu malem gi miyam da masak tak tuna ningsing bathok traba matam dagi mitai ipa ipu singi Wangu lon na chingba awang bathakta thangat fam thui haibasi ngasigi malem da leiriba mitai sing khangmin na daba sugya yadraba mayam na maru oiba mitai ginat ki thoramni asiguma umanglai harauba gi thoram asida taibang miyoi bana matau karamna hingani yum pangani amadi miyoi bana hingbada tangai fadana changdaba yadaba potlam sing loinana thaksi khasi thaugalon chakcha yuthak sana khotnaba amasung taibang miyoi bana hingbada khwaidagi maru oiba potlam sing masak takpada natana mausagi maru oiba sing yokhatlaga malemda leiriba thawai panba singbu kannaba yamna maru oiba mitegi umanglai harauba gi thoramni Manipur ngasi dagi chahi 40 gi mamangda Manipur da local club amadi lanai lup macha macha kaya leitringegi matamda lamdam asigi lekai gi singlup amadi umanglai haraubana tangai fadana Manipur gi lekai khul khuding makta lailup sing lairol singloi na chingba khul adogi ahal singna tongan ba lai harauba pangthokpagi thorama pung phanaba semlaga lekai khul khuding makna hotnaraga lai haraubagi thoram pangthokna duna laklamni adubu ngasigi Manipur gi khul lekai maru oina Manipur gi mayol lamda lai haraubagi thoram pangthoknaba sinbada lai committee haiba ama semlaga lai haraubagi thoram pangthoknabagi chanabi lakpa horakpadagi lamdam asigi loijing loya singdasu mayol lamgi matau tamba horakpadagi lai committee haiduna Mapalamgi lon yauba thaupu kanglup sing semba horakpagi mami taragli haiba yai nakalamarom da ngasi degi chahi 30 marifugi mamangda Manipur gi Imphal mayolda umanglai haraubagi thoram asi masing yamna hanthana umanglai khara khakta manglai haraubagi thoram pangthoknarambagi wari sing leiri madugi maru oiba maramdi mitai singna mitopki laining laurubadagi matam madugi leipak ningthawna lai haraubagi thoram asi pungning thogatpagi mahutta ras lila gaura lila dana hena pungning lupkhibadagi oigani haibagi wari sing leiri aduga mayolom nataba loijing loya da lai harauba tarabasu maibina laimang phambada Hindu gi lai gi maming maru oina Hariyo Narayon haiba wahai asi hana solaga mitai gi lai gi mingkhai solaga laipau chenbagi thoram pangthokna halami adubu mitai singna hokhiba kumja 1930 da Lining Hall Nauria Fulona Mitegi Imalona Mitegi Ipa Ipugi Natki Thoram Pangthokpada Laison Sonba Hodokraba Matungda Hokhiba Kumja 1945 da Manipur da Mitei Maruf Kaubaluf ama Semba Hokraba Matungda Mitegi Umanglai Haraubada Hariyo Narayon gi wahai asi lauthoklaga Mitegi Ipa Ipu Singda thambiramba Mitegi Laisona Horaga Laipau chenba horakhibadagi ngasigi lai haraubada mitopki lon yaunadre haibiyai nakalamaromda asuk lukraba mitegi lai haraubagi thoramda maring marangba manba machong panghaidaba ipa ipu bu khonggoinaba mawongda mitegi lai haraubagi thoramda phagi tahan naba sinbagi oina waraktaba macha masu kharana Spider-Man amadi butki fijol setlaga lai haraubagi thoram yawba mioi kharagi pau taragliba si laibak miyamna lale singdohanga ba khakta natana ahakpa chairak pinaba laingakta khangalaga maralgi matungina madungda amuhana umanglai haraubada natai chadaba thoram tawdana ba khara ga henba akan machairak piba chumbra khali